Governor Dr. Najma Heptulana Tongan artist Kuntrago Humdoido Star Bismillah Khan Yuba Puraskar Lising Ani Taraganipan Kusinadunay Kai Kumnabutray. Tawal District Manung Chan Labor White Hopata Lupa Koti Nifumari Rom Changna Saba Water Supply Scheme Mangasi Chief Minister Nong Thomam Birena Sangakray. Amasong BJP na luchingba laingang asi chokot thorang amatta paikatre corruption dagi handok tuna phong na luttaw duna laire haina MPCC ki president gai khangam na bunduna nga Mayam kurumzari do mengrib si impact news ni prime time Manipuri news bulletin dai khaidem jentazina hoje pungjasi fawgi marbe pausing mayam pizari Usta Bismillah Khan Yuba Puraskar Lishing Ani Taraganipan ngasi Governor Dr. Najma Heptulana Kusinakre. Laiba sige oina lemjaningai oina award sige namag music tamioi nipan, dance tamioi mapan, theater tamioi taret amadi traditional, folk tribal music, dance theater amadi puppet ki category da mioi mapan kumja Lishing Ani Taraganipan gi oina khanki. Jawaharlal Nehru Manipur Dance Academy Imphal gi auditorium da pangthokiba thoramda governor na lemjaningai oreba award sing adu lanthokibani kumjali sing ani ga taragani pan gi ustad Bismillah Khan Yuba Puraskar da Manipuri dance da Manju Ilangbam loina na Manipuri traditional amadi folk music category da a Eneshori Devi da Kusinake. Thoramada da governor high state asi chakotpagi lamda atopa state singdagi khara sotharabasu adamadi culture gi lamda atopaga state singdagi tadana lairi haina phongdoke. Nakalmramda Sangit Natak Academy New Delhi na Ustad Bismillah Khan Yuba Puraskar lising ani taraganipan gi oina Jain Manipur Dance Academy khalakpada apenba phongdoke. Tarungi manung chana governor na Jain Manipur Dance Academy amadi MSF DS ta numit mangani chupna chathagadaba Festival of Music, Dance and Drama 2019 su haudoki. Loina na Ustad Bismillah Khan Yuba Puraskar lising ani taraganipan fangbangam kraba artist sing na makoi gi oiba performance sing su utki. One artist, namely Manju Igilambam, has received this prestigious Star Bismillah Khan Yuba Puraskar 2018 in the field of Manipuri dance. Congratulations, Manju, and well done. Similarly, I congratulate everybody else also. I would also like to convey my heartiest congratulations to Aneshwari Devi, who has received this Yuba Puraskar in the field of traditional and folk dance. I'm especially mentioning people from Manipur because we are so far away. But I'm happy that Sangeet Natak Academy chose Manipur for this year's ceremony of the Bismillah Khan Award. Manipur may be far away, may be a not so developed state, but as far as art and culture are concerned, we are no less than anybody else in the country. I'm fully confident that many more young talented artists from this state will earn name and award in different fields in the years to come. Tawal District ke manung chana laiba Waithaupa talupa koti nifugamari rom changna saba water supply scheme mangasi Chief Minister Nong Thomam Birena sangakre. Loina na English ngani kungamari fawb gi manung da Manipur gi yumthong kuding da thaknaba ising fanghanaba center na New Development Bank ki makada lupa koti lishing aniga chamapan sanction tawrakle haina su Chief Minister na phungtoki. Ngasi sangakhiba water supply scheme asina nongmada ising million liter taraganipan puthokpa ngambagi capacity lay scheme asi Rural Infrastructure Development Fund nabat ki funding makada sakibani loinan English ani taraga taruki August amada urep yung tamduna Keystone Infra Private Limited Hyderabad na implementing agency oina saba hogduna chahiyasigi July thada saba loishinduna ngasi miyamda sinaki Chief Minister na phongdokibada Wangkhem constituency gi Samal Tangkhulda mathau tawdana lairiba water supply scheme amuk hanna mathau tawba yana hotnaragani hainasu phongdoki loinana Waithau part Lamphel part yauna Manipur gi part mari sengdoknaba center na lupa koti kundagi kungamanga fawba budget ta haplaga thamle hainasu Chief Minister na makataki Karor nimfu mari sangba ma sahi ani makhai ahum dun loiba ngambai si achit chowe semena praja bu nungai hanba praja ga punna chatpa praja gi afaba thabak toba
प्रजाना अवार अपा मैम ओपनली तानब याबा अदुगुम्बो गवर्नेंस गुड गवर्नेंस का वेन ngasi अटल बिहारी वाजपेयी लेखिद मतुंग अखोय सेलिब्रेट तौरी मधु लौर कांदा ऑनरेबल प्राइम मिनिस्टर न सबके साथ सबके विकास और सबके विश्वास है न लौर इने अदुना अखोय आइनो जे हाइजन मुसे सिगी लेरिब रेंज द लेरिब सिंग से सी फजन उ थाउद्रब उ योहोद्रब सी पासे कंगिनी सी पासे कंग्रगदी सिदा सारिब अखोय न करोड़ निफु यांखै चंगगा सारिब से केम कानरो अमरोम द स्टैंडर्ड रॉबर्ट स्कूल की महिरोई नुपी मचा म लेखिदबा की मतंग द चीफ मिनिस्टर न हाई महिरोई नुपी मचा सी कनान करिगी दमक हालम लिबनो हाइबगी चप चाब मरम खंग बंगमत्रे मिसी सी की मतंग द सेन किबा जेसी ना तौ हाई किबा मखै तौख्रे अदुगा हौजिकना JCSC ani thokpagi mawong da tawrakliba si karino haina chief minister na nungaitaba phongdoki miyam na pamliba si MCC gi langla langjel puthoaga chenaba sing lo gi matung ina chairak piba duni maramaduna CBI da sinedeba sida matam kharadi PKC haina phongdoki फाब याब सिंगनब मी लोइना फारे पोस्टमार्टम अनिरक तौइदन अनिरक तौरे वीडियो रिकॉर्डिंग लौइदन लौरे मधुगी मनुंग द CBI द केस सिनवइदन अहान बगी CBI द सिनरे 302 याउदी हाइदन मुक 302 सी एप्लीकेशन अमा कंप्लेन अमा हाप कान 302 याउर कान अनिरक सुबोइना CBI द सिनबगी से कॉपी लेरे CBI न केस लौदंगै मरक सिदा सिगी केस थिजन बदी लेप यादे तरोगे SIT अमा CMME मरी न साबा हाइबी SIT सी इंडिपेंडेंटली फ्री द मोय वाक तो होनबनी कानाम तगी मसीदा इन्फ्लुएंस लौरे डायरेक्ट आईगी चीफ मिनिस्टर की सुपरविजन मखादा तो हनमनी आई हाइखरे अदुन ngasisu aina mayam da appeal tawrise karino mayam na pamise karino ba koi tawbo haris kari tawbo haibna aina rally chalan ningdamente phongdok pe but rally sam sam na satpase mapan da yam nungaite ba maira rally satpa natraga na tay sorok ta tayar thaba banne da mapan da di message ama oina satleba manipur se irang da na leiraba hekta mi leiba yadaba lamdawna manipur se Standard Robert School gi laikhidrabi mahiroi misi sigi matangda achumba langla langjil puthoknaba case asi CBI da lawnaba CBI na lawnaba laingak na taksin gadabani haina misi sigi mayokta senkiba JC na cherol amata hairakli loinana case asi CBI na paidriba fawba JC gi khongjang hanba lairoi henna kansilakani haina cherol asina akanba wafal thamlakli ngasi su Standard Robert Higher Secondary School gi mahiroi nupi macha ma laikhidabagi achumba maram puthu mara laiba chairak piu haiduna mafam kya da wakan mifam chathaki thangmiban sanam laikai da laiba Saviour English Higher Secondary School gi mahiroi sing school mamang da wakan mifam chathaki khongmanda laiba the social worker congress na su club asigi community hall da wakan mifam chathaki Misisi ki mayok ta haubam marag mayay laikai mayra paibi lup na susinduna wakan mifam chathaki wakan mifam adu socially organized learners reformers union gi sanglenda chathaki bane Langla lanjin puthopidona matik chana TV dana matik chaba dandi piba pami akoi yam penja de isa jigi misi ase karma ina sibono hai je gomena lengak singna changbiraga miyeng changbidana mabu matik chaba dandi pibiu landoni na masa mangni haina khanbidona miya mamangda mana nungai taba wai amani jang thambira madi akoi asu nungai taba je tawroi dabani Lamlai Assembly Constituency ki manung chanba Nonggren Mayai Laikai Community Hall da su Nonggren apunba mayra paibi na sinduna wakan mifam chathaki wakan mifam aduda sarukya ki basingna JC na changsilapa khongjang sing da su Nonggren apunba mayra paibi lupna mapung fana sogat kani hainala haiki Standard Robert Higher Secondary School gi mahiroi nupi macha laikhidabagi achumba wayal puthoknaba hotnabada singzamai to Lilong United Clubs Organization sluko na angamba thakta sarkyagani haina club asina thadrokpa cherola mana khagalakli mishi sigi mayokta Imphal West District ki Lamsang constituency gi Kameng Sabal dasu wakat mifam chathaki wakat mifam adu khunai kanba nupi lupna sinduna Kameng mayai laikai da leiba maira sangda chathaki bane
Manipur Laingak amadi mari leinaba loisang singna Imphal City ki mafam chabada mau kaithel gi permanent market set thambagi wafam athubada thabakta onthokpiu haina mau Imphal coordination committee na appeal tarukli committee sina sinduna ngasi wangkhaida leiba YVO club ta pangthokpa paumi singa unaba amada mau yonan Imphal gi vice president KH Asulina hai Lamphel supermarket ta piriba mau kaithel gi mafam asi mafam chaba watpana pot sitpagi chang yamno wat tuna khudong chadaba kaya mayoknari Imphal gi mafam chabada mau kaithel hangnaba thorang tawriba sida club maira paibi loop amadi miyamna mateng pangbiu hairi Mau market hai na tun tori base akwe tampagi echino tampagi yuklak sinna support toraga market se mo phonda tun thoji pho base tun to cha thari base yam haro bani maudi gi khalyo base khara dilapi adu akwe se puthok se mahai machine puthok se yam laibani kumda di khum da tun laibani adu akwe se yom phom lai ta duna market place se poton cha wa lai ta bat gi akwe se wa na dun laibani adu akwe Imphal da la cha cha li base tampagi Notion na kwebo mopom piduna adung mopom da jaga da hoji tori base yam seso yam nongai ba amani market se mopong amada miti chaba mopong amada pirabdi kwe mo sinse hajana jomba ngam gani na kwe thaje asidigi henna puthok se puraga dung jomba so ngam gani henna dung khale committee gi maigi degi ekhoina thamjaningi badi athuba matamda mau market ama mafam sabamda sahanjaningi miyamgi numit amadi singmi sinau singi numit pangthok lamdina mau praja singsu lamdam asigi praja ama oina yelhomi ama oina makhoi gi wakat tabifam thui praja gi numit singmi praja singi numit haidana hills go magi program magi policy program yam je mai pakpagi mahi ma oigani haina khali Bisnupur amadi Ningthokong Bazar athuba matamda semgotlagani loinana Ningthokong PHC henna faba PHC ama ohelagani haina Chief Minister Nongthobam Birena phongdokre wafam asi ngasi Bisnupur district ki oina BJP Manipur BJP Bisnupur Mandal na Sinduna constituency asi ki manung chana laiba BJP workers singi membership drive ta phongdokhibani thoramadu da Chief Minister na hai Laingak asina paikhatliba thabak sing asigi khudong chaba miyamna lobi ho miyamna isagi darkar leba khudingmak mari leinaba department singda pau piraknaba haikibaga loinana department singna su miyamgi ihul khangna thabak tawnaba appeal tawki mamanda sahi kulkutra makhan di dinga sarkar sakre ngasi Manipur la sai ya mamuni na gi mai sahi ani makha fo bala ite ko mo ko ko la gi adu le mo ni sahi ani makha se akoi amu ne koi praja sigi awar ka uti hai bi lo ya ko na dasal da sahi ani makha da gi lo ko mo lo ko thungna na ko order kani adu na BCD ko ba kalam si Prime Minister Modi ko ba Kakching district ta leiriba district hospital mathau ningthina tawdabata natana yamna fibam chadre haina all Manipur student union amsu na thadroka cherola mana hairi hospital asigi fibam asi atu matamda health department amit yeng changbiduna awat pasing mensin binaba cherola sina makhatari matam kayagi mamangdagi lamgi eviction tawbugi matangda yetnaduna lakliba Imphal East ki lay inkolgi miyamgi chatnariba lambida Manipur High Court ki security tower sajilapgi mayokta miyamna wakan mifam chatakrai lay inkol community hall da pangthokiba wakan mifam aduga mari leinana lay inkol youth development organization ki secretary Arambam Sajamba Maitaina hai mamangda palamba lainga ki matamdagin hauna lay inkol asi eviction tawgani haina thorang tawbudagi ngasi fawba yetnaduna chapchaba waro sinama purakpa ngamdringai talagasida khanghodana lay inkol changliba lambida Manipur High Court ki security tower ani sagalakibani tabak asi yasinnaba leitriba fawba lepinaba Manipur High Court ki register da haizarubada lepa ngamloi hairakpadagi ngasigi wakat mifam asi pangthokpani hairi ngasi High Court of Manipur ki Registrar General unaraga wari sajarubani adubu responsive fajana pibirakte haijaribana mari leinaba department amadi mari leinaba angama tausing unaraga tangdangba du khangnanaba wari watai du sananaba matam kharatang pibiu tasengnamakki di security tower ani saba se koi thingjabana nachade matam khara relax tawbiona haijabani koigi High Court of Manipur da koigi request tawjaningi libadi security tower sabagi kano se matam khara lepikho
Hauzik paliba lengang asi miyam gi chokot thorangda mai onsinbagi mahuta corruption dagi hendoktuna phongna lut tawbada mai onsinduna leire haina Manipur Pradesh Congress Committee MPCC gi President Gaikhangamna maral sirakli wafam asing asi Fungyar Block Congress Committee na sinduna Mantri Pukrida leiba Manipur gi hanagi Chief Minister Risang Kaisingi mayumda pangthokiba boot level workers sing interaction program da phongdokibane Gaikhangamna makhata na hai lenga ki thabak ama tawbada Hauzikti cell phone lauba horakle masimakna laingang asi loan corruption tawbadagi hendoktuna phone na lut tawduna leire loina na hauzik center da paliba BJP na luchingba laingang asi su communal oiba issue sing sagatuna leiringaida India da senthum gi oiba achauba awaba ama mayok nagadawre haiki corruption hai sing kharab ବ୍ୟବହାର tawriya मी उकी कतरा हाई में खल लिया करप्शन से मतलब फट फट रखो करप्शन तो उधर से प्रजा की कतरा तन प्रजा वो खलो जाओ ये अदब प्रजा की तरह मी की तरह लाइफ की तरह वो यूज़ कम सुनो अदब प्रो का सर्विस के बतूँ ना अमन तिक ना रे और तो पेचें का कार्य में लेने का हम का बयान आंदर इसे प्रोग्रेस करने का कुछ चाहे Kasih kau yang ni, kau yang sehari bisa camas tu sah kau yang ni. Asyik BJP sekarang ni, sehari, kapai sehari. Hill Tribal Council More Kuki Women's Union More Kuki Student Organization More Youth Club amadi All More Traders Association na thasigi kungama thoigi ayupung manga dagi kulgomdoigi ayupung manga fauba Imphal More Lambi National Highway 102 da pungni funipan gi ban kaukrai Nifugumdoi Suba Sam Rifles na Indo-Myanmar Friendship Gate number 1 da miyam na chathok chasin tawbada tattana ayet apan piduna aki tujumga pokhali haibagi maralda banasi kaukibani Pungni funipan gi banasi gi manungda Assam Rifles amadi mari leinaba singi maikai lokhatfam thokpa thabak amata lokholaktrabadi makha tana akanba khongjang changsilagani haina lup singa sina thadropa cherolabana khangalakli Manipur English sing ni taraga manga da thokiba ising ichaw amadi chingning khaibagi thodokta awana takraba chandel amadi technopol gi miyam da center na Indira Awas Yojana IAY housing scheme gi aroiba pigadaba senfam Manipur lengak na thasigi aroiba fawbuda pithoktrabadi lambi thingbagi khongjang changsilagani haidi Flood Victim Demand Committee FVDC Chandel gi convener BD Bethana phongdorokada thodok sing aduda awana Nangkraba miyam gi damak center na pitharakhiba senfam gi manung da lupa lishing kuntra khak beneficiary sing da pithoki lemhori ba lupa lishing nifugamanga hauzik fawba pithoktan lairi senfam sing asi laigak na pithoktrabadi September thagi ahan ba chayol dagi Imphal More Lambi National Highway 102 amasung Palel Chandel Lambi matam kaktana thingsilagani hairi Moirangi akoibada auto service tawriba singna niyam kaina e-rickshaw kaya service tawsile haibagi mayokta auto service tawba organization tragamathoi gi mioi chatret ka yangkhai lomna chingai lampakta mifam pangthoktuna khongjang changsin kre mifam aduda sarokya kiba association tragamathoi gi mihut singna association tragamathoi gi mahut sinduna Muhammad Hazibur Rahman na hai hana passenger service tawriba sigi mathakta niyam kaina e-rickshaw kaya tawsilakliba si Hayeng Fawgi Manungda Moirang Municipal Council na Thingadabani Karigumba Thingdaba Toklabadi Municipality da Tax Triba Toklagani Loinana Renew Tauroi Haina Fongtorki. Department of Empowerment of Person with Disabilities Samasu Ministry of Social Justice Empowerment Government of India gi Makhada Technopol District ki manungda leiriba Person with Disabilities singna matam changdana amadi pangal wadan online registration tawbagi khudong chaba ngasidagi fanghan bahokre hariba khudong chaba si ngasi More Primary Health Center da Technopol District ki Chief Medical Officer Lalthari Marna Haudokibani. Tauramasiga Mari Lainana, Chief Medical Officer Lalthari Marna, More Wat number 5 ki Muslim Nagardagi, Lakia Begum Mapureba Muhammad Khomai Kaubi Nupi Amada Unique Disability ID Ama Kosinaki.
Matangsa break amlokjage break ki matungda Janims ki doctor ama suspend tawkibage mayokta ngasi institute asigi doctor singna wakat mi famduna mass casual leave ki khongjang junction ki bagi pau amadi Manipurum sungmalingi tongan ipau sing pudulak jage impact news mineng ta review break ki matungda mayambo mukana taramnok chari Janims ki doctor Tensubam Nemi suspend tawbagi mayokta ngasi institute asigi doctor singna wakat mi famduna mass casual leave ki khongjang junction kre panbayai angang unarama matung tha amorom leiraga angangi mama thasigi haukiba taraga marida lekhidabagi wahogda doctor Nemi suspend tawkibani nakalmromda lekhidrabi nupi adu doctor na operation tawbu matamda ising mari kakthat khibadagi thokibani haina maral sirkibani ngasigi wakan mi fama da sarya kiba teachers association Janims ki wangangloi Dr. N Kumarjit na hai health and family welfare ge director Dr. K Rajo na misi sigi matang da committee semduna numit tarani faw gi manung da inquiry tawriba sida Dr. Nimi gi mara lairam labadi logi matung ina chairak pibada association asina athing balaite kariguma mara lairamdana suspension gi order asi handoktaba tarabadi thas ki kungamari de association asigi mifam ama pangthoktuna makhata ba akanba khongjang sangsinaba sem sagani haina mahakna makhatana phongdoki nakalmromda ngasigi mifam aduda sarugya kiba Janims student association gi maikai dagi su inquiry tawdana Dr. Nimi suspend tarokpabo awangwa thakta yaningdaba phongdoki committee headed by Director Health Services Dr. Rajo ki matung magi makhada committee form tawena tajai ado committee si tarik 14 August order thoki within 10 days ki manungda moi report ama pikhala o haibani aduna karigumba inquiry sina tuna yangna efficiently tawbiraga karigumba maral lairame law will take its own course aduga karigumba maral lairam tar oiragadi akoi within this 10 days digi manungda Dr. T Nimi gi suspension order akoi revoke tawbiyo Isagi oiba innovative idea dagi puthokpa potsak sing yariba makai intellectual property rights ki makada register tawbiyo haina Manipur Science and Technology Council ki director T.S. Surendranath na phongdorokli wafamasi National Scheduled Caste Scheduled Tribe Hub Ministry of MSME Government of India ki sponsor makada entrepreneurships and skill development program on essential oils perfumery and aromatherapy haiba hiramda Fragrance and Flavor Development Center FFDC Kanoch amusung MSME Technology Center Imphal Ministry of MSME Government of India anina sinduna pangthokiba thoramda phongdokibani chaliba thasigi kungamari fawba numit tarukni chupna chathagadaba training program adu Imphal East District ki Nilakuthi da laiba MSME Technology Center Imphal gi Food Park Hall da hogdoki hogdokpugi thoramda Surendranath na hai entrepreneur ama oige hairabadi creative mind leinaba hotnaba kanba mathau tai mai pakpo entrepreneur ama oige hairabadi innovative haibasi yamna maru oi haiki I put a logo by Holama, suppose I mobile Holama in the scenery, tablet Makarima, not I report and I don't look at my report, you have to see. Rest out of Mapu, come here, otherwise, was it Kanagi was come there. Entrepreneur over the high may made two Pusare, as I put Marie Pusara, anything to go as top quality. I'm a lady, I'm not going to put a lady, or to show them protect intellectual property right. Idea mama putwe harga innovation happening, different happening, innovators happening. If you don't innovate, you are just a businessman. Innovation can do you. Let us do R&D and let us do financial support to the MSMEs later. And we are here also to give you loan without interest. World Photography Day ga mari leinana Manipur Digital Photography Society na susinduna anirak suba state level photography competition kam exhibition gi thawra pangthokre tharam adu lamboi khongnang khongda leiba Trade and Expo Center da pangthokibani competition kam exhibition adu da Manipur Digital Photography Society gi naha oriba photographers singna kapa tongan photo kaya utki Nominasi Rural Photography Manipur na susindna DM Commerce da pangthoki tharamaduga mari leinana mitfam haina mingthonba photo exhibition amasu pangthoki ngasigi tharamadugi manung chana laikhidraba PTI gi photo journalist Fanjobam Santos amadi Standard Robert ki piklibi mahiroi gi ayekpa mitamda miyamna laikatuna amadi minute ani tumina leptun ikai khumnaba utki
Understanding the news framework of NAC NAC haiba hiramda nomagi oiba national taki workshop among asi state level quality assurance cell Manipur na sinduna pangtokre. Chinga mathakta leiba Manipur College ki multipurpose hall da pangtokiba workshop asida Brahmapur University Odisha gi former Vice Chancellor Dr. AP Pradhina preparing for NAC assessment and accreditation gi matangda wangangki. Chandel Forest Division na sinduna bamboo cultivation and utilization gi matangda nomagi oiba workshop among asi district asigi Jafiu Indoor Stadium da pangthokre thoramaduda South Asian Bamboo Foundation Guwahati gi CEO Kamesh Shalamna bamboo propagation and plantation amasung bamboo utilization trends of the world haiba hiramda amadi bamboo artisan Ilangbam Ajit Kumar na bamboo utilization in Manipur haiba hiramda resource person oina wangangki. Mayai kaba chinjang na khunai da piba chaitheng amasung nupi angang da chatharakliba crime gi chaitheng haiba hiram da noming oiba khana neinabagi mifam ama pangthokre khana neinaba du Manipur State Commission for Women's Government of Manipur nupi samas amasung kontha Women's Reformation and Development Society ga punna khusamna duna Imphalis ki khabam maning lekai community hall da pangthokhibane khana neinaba du da nupi samas ki President TS Ramani na hai nishana nomo gi mangtharakliba khunai asigi oirakliba fiba masida tangai fadana haurakliba naharol asi kannaba ngasigi mifam asi pangtokpani hairi. Thawal District Police na haukiba August 13 SP Thawal na luchingba team amana Thawal Moising the Heroine number 4 Sungpam Factory ma thugai kibaga loinana yamlaba brown sugar fagat kibabu Ningol Club Hairok na thagat pafungdorkli. Divine Drive aduda saruk yakiba SP Thawal amadi mahaki team oktuna ikai khumnab utpagi tharam adu ngasi club asida pangthokibani. Lalholu Pripaki Active Kadarni Haina Chingnaba Mioi Manga Nagaland gi Mon District gi fare hairi thaudo asigi matang da Impact News na fangba pauda Mioi Manga si Nagaland Mon District ki manung chanba Chenmohodagi Thasigi haukiba taraga manga da Assam Rifles na phakibani makoidagi yamlaba khutsu khutlai kaya romsu fagat pangamkhre hairi. India ki oina naungna maming chatkhalakliba institution ama oiriba VLCC Institute of Beauty and Nutrition ki anoba institution ama ngasi Imphal West District ki Uripok Flyover Bridge ki makhongda hangdokre ngasi ki institution hangdokpagi thoram aduda International Model Heli Leitangbam na ngasi hangdokliba institution asina lamdamasigi haurakliba naha singda achauba ithil ama pibaga loinana mioi kaya da su thabuk piba ngamlagani haina phangdokhe. Jose Ngasinomogi Sanabagi Pau. Manipur Amateur Kho Association gi mideng makada UYICL Uyalna Sinduna Lakliba September Amadagi Taruk Fauba UYICL Ground the Kho Championship Pangtok Lagani Haina Cherol Amada Kangalakli Championship Sida Saruk Yaningba Sanaroi Singna Akupa Marol Uyal the Laiba UYICL ki office gi Kanglami Yagani Hairi. Ahum Suba President Cup Under 14 Men's Hockey Championship to Hockey Union Larambam Laikai Amadi HWC Langthabal ani mai pakre. Ngasi Kumalampak Sports Complex ki AstroTurf ta sana ki hockey tournament asigi ani Suba Likta Hockey Union Larambam Laikai na CO Singzamai Wang Maketri Laikai Bupanjal Mari Amada Maiti Papiki. Tournament asigi ngasi sana ki Ahum Suba Liktana HWC Langthabal na KHSC Kongmanbu Yam na Lakchana Panjal Nipan Sinoda Maiti Papiki. Manipur Hockey gi mineng makada chatharakli ba hockey tournament asida team taretna group ani thokna khaidoktuna sarkyari tournament asigi hayeng nupa gi league match ahum sanaragani. Chaliba August Thagi Hokiba Taragamari the Taranipan Fauba Serbia the Pangtokiba third junior women's international boxing tournament India gi Mahut Sinduna KZ Yankai Tarit ki Kanglupta Mayang Imphal Thana Awang Laikai Dagi Huidrom
ambassador na sanagi medal lawrakpada Manipur Amateur Boxing Association na thagatpa phungdorokli numit taruk ni chumna Imphal da chathakiba AIFF D license course ngarang loishin kre All India Football Federation gi meeting makada All Manipur Football Association asinuna chahiye sigi oiba ahanba course asida Manipur gi tungan bamfam singdagi lakpa mioi kunna sarukyaki course asida All India Football Federation gi AFC gi A license holder L Chawba Devi amadi L Nandu ani gi lamjing makhada thasi gi tragomdoi dagi traganipan fawda chatakiba course asigi theory na Manipur Olympic Association gi conference hall da pangthok poga loinana practical class singna Kumalampak Artificial Turf Ground da pangthoki Water for Life haiba pandamda Kashmir da Kaina Kumari fawba kilometer lishing ahum henna cycle tongduna chatkiba Rohan Film opagi tharma mangasi Moirang da CFNPD Minister Karam Shyam na luchingduna pangthokrai opagi tharma do Moirangi New Model Public School da pangthoki haina charolam khangalakli Kungatruk suba El Sangita Devi Memorial First Division Football League Tournament New Crown Club Kongampat amadi Wafa Wangoi ani mai pakre Imphal West District Football Association gimining makhada ngasi Kumalampak Artificial Turf Ground da sanakiba First Division Football League asigi kungamanga suba League New Crown Club Kongampat na SC ke kodompokpi panjal amasino da mai TP tournament asigi kungatruk suba League na Wafa Wangoi na Group Center CRPF Langjimu panjal ani amada mai TP ki thasi kungama thoida chatrakliba football tournament asigi makhata ba league match ani sanaragani Arabada bulletin asigi headlines zamhana mein hamda thamjage Governor Dr. Najma Heptullah tungan ba artist kutraga humdoida star Bismillah Khan Yuba Puraskar lishing ani taraga nipan kusinaduna ikai kumna utrai Awal district ki manung chana leiba White Hope talupa koti nifugmari rom changna saba water supply scheme mangasi Chief Minister Longthoma Birena sangakre Masong BJP na luching ba lainga si Chokot Thorang amata paikatre corruption dagi hendokuna form na luntaw duna leire haina FPCC ki President Gai Khangam na hunda na ngakre